시주 hingi 소리기 주기다 뭐 팽팽가 저기네 야야야 신다다 비네 야 신다다 비우네 신 뭐라고 다듬시라 이거 끝나가 신다다 비우네 파이토다나 पैसा लेतरसु सोटपरा हुबरा बंदूक थमरा बनान थमरा मंगा चाद जादे से nga चाद जादे से sida pe tawraga pan gumba पानी रो लगरा adusu yai aduga asina masla ga torga adu loro takalo dana ke dogdori anu ngana ningun lo mani ne na baro gi chak ta ningun lo mani ai mina go taraga ya do yam phasada ba wane yam la thada bi basira ado tha budi thada roga ai je ahing tumba jaro thori na ai no ma taraga ne ai di wakhan ji ga ko ngai nga chaudu na ko sun le ming de di lare to bi ne tholagi ko ba shana ni ming de ba sakhana tholagi ada tholagi rabda ga ajne लम्बी फाजो थमोगी तिलंगा लंचा तकीसी की हौदन थारू ꯑꯩꯁꯦ ꯐꯝꯃ ꯈ꯭ꯋꯥꯡ ꯇꯦꯛꯑꯕꯅꯤꯅ ꯉꯥꯏ ꯂꯩꯔꯦꯗꯅ ꯅꯪꯅ ꯑꯩ ꯀꯩ ꯂꯩꯕꯤꯔꯛꯇꯣꯏꯅꯣꯅ ꯀꯩꯅꯣꯅꯦ ꯃꯌꯥꯝ ꯂꯩꯔꯛꯏꯁꯤꯕꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯒꯤ ꯕꯦꯜ ꯂꯩꯕꯤꯔꯨꯔꯦ ꯆꯠꯇꯅ ꯑꯩꯒꯤ ꯇꯧꯁꯤꯒ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯆꯥꯄꯣꯠ ꯂꯦꯛꯇꯥꯏ ꯁꯣꯛꯇꯣꯏ ꯁꯨꯝ ꯆꯥꯅꯨꯄꯤꯅ ꯐꯥꯎꯏ ꯑꯩꯉꯣꯟꯗ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯅꯪꯒꯤ ꯁꯥꯏꯖꯅꯤ ꯑꯩꯉꯣꯟꯗ ꯑꯝꯇ ꯅꯝꯃꯧꯅꯦ ꯑꯁ ꯌꯥꯗꯦꯗ ꯏꯕꯨꯡꯉꯣ ꯆꯥꯎꯕ ꯈ꯭ꯋꯥꯡꯁꯦ ꯄꯨꯔꯥ ꯇꯦꯛꯑꯕꯅꯦ ꯑꯩꯁꯦ ꯀꯗꯣꯝꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯏꯃꯥꯟꯅꯕ ꯏꯕꯨꯡꯉꯣ ꯆꯥꯒꯗ꯭ꯔꯣ ꯁꯤꯕꯣ ꯅꯪꯒꯤ ꯁꯥꯏꯖꯀꯤꯅꯤꯅꯦ ꯀꯃꯥꯏ ꯐꯥꯗꯣꯏꯅꯣ ꯑꯠꯁꯥ ꯀꯃꯥꯏ ꯐꯥꯗꯣꯏꯕ ꯈꯔꯕꯨ ꯀꯣꯝꯃ ꯀꯩꯅꯣ ꯇꯧꯋꯤ ꯈꯔ ꯀꯣꯝꯃ ꯀꯩꯁꯤ ꯂꯩ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯗꯥꯅ ꯄꯔꯗꯥꯁꯨ ꯂꯩꯔꯛꯏꯌꯦ ꯄꯔꯗꯥꯒꯤ ꯀꯂꯔꯁꯦ ꯑꯃꯨꯕꯒ ꯂꯥꯡꯉꯤ ꯊꯨꯀꯠꯁꯦꯕ ꯄꯔꯗꯥ ꯃꯆꯨꯁꯦ 이마 ꯄꯔꯗꯥ ꯃꯆꯨꯁꯦ ꯀꯩ ꯃꯆꯨꯅꯣ ꯁꯤꯕꯨ 이마 ꯑꯃꯨꯕ ꯃꯆꯨꯁꯤ ꯀꯔꯤ ꯀꯂꯔꯅꯣ ꯁꯤꯕꯨ ꯁꯤꯕꯨ ꯂꯩꯔꯛꯏꯅꯦ ꯄꯔꯗꯥꯅꯦꯅ ꯏꯃꯥ ꯑꯉꯥꯡꯕꯒꯤ ꯀꯥꯡꯕꯨ ꯇꯜꯂꯦ ꯇꯜꯂꯦ ꯅꯪꯗꯨꯅꯦ ꯇꯟꯈ꯭ꯔꯦ ꯀꯂꯔꯗꯨꯅꯦꯅ ꯀꯩꯅꯣꯗꯨꯕꯨ ꯌꯨꯝ ꯁꯛꯇꯥꯁꯤꯒ ꯁꯤ ꯀꯂꯔꯁꯦ ꯂꯩꯔꯛꯏꯅꯦ ꯏꯃꯥ ꯌꯨꯝꯁꯤ ꯀꯂꯔꯁꯨ ꯇꯧꯗꯕ ꯐꯖꯔꯅꯤꯍꯦ 이뻐 ꯂꯨꯄꯥ ꯀꯌꯥꯅꯣ ꯁꯤꯕꯨ ꯑꯃꯗ ꯆꯅꯤꯒ ꯌꯥꯡꯈꯩ 이스 ꯇꯜꯂꯤꯕꯣ ꯅꯪ ꯃꯆꯨꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯆꯨꯅꯦ ꯏꯃꯟ ꯃꯆꯨ ꯃꯥꯟꯕ ꯂꯩꯔꯛꯏꯅꯦ ꯁꯤꯕꯨ ꯈꯔ ꯐꯖꯕꯒ ꯂꯩꯔꯛꯇꯦꯅꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯂꯩꯕꯗꯨꯒ ꯆꯥꯟꯅꯍꯜꯂꯤꯃꯤꯅꯦ ꯀꯔꯤꯒ ꯂꯩꯕ ꯑꯗꯨꯒ ꯂꯩꯕꯗꯤ ꯒ꯭ꯔꯤꯟꯅꯤꯅ ꯅꯪꯗꯨ ꯒ꯭ꯔꯤꯟꯂꯣ ꯑꯗꯣ ꯒ꯭ꯔꯤꯟꯗꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯂꯩꯗꯣ ꯃꯥꯟꯅꯍꯜꯂꯤꯅꯦ ꯑꯃꯗꯣ ꯆꯥꯎꯂꯥꯡꯅ ꯃꯆꯨ ꯑꯍꯨꯝ ꯁ꯭ꯋꯥꯏꯗ ꯑꯉꯧꯕ ꯑꯃ ꯁ꯭ꯋꯥꯏꯗ ꯀꯣꯐꯤ ꯀꯂꯔ ꯁ꯭ꯋꯥꯏꯗ ꯑꯃꯨꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯆꯨꯗꯣ ꯇꯜꯂꯦꯕ ꯑꯩ ꯅꯣ ꯀꯣꯟꯅ ꯑꯣꯟꯂꯥꯏꯟꯗ ꯂꯧꯔꯁꯨ ꯌꯥꯕꯗꯣ ꯅꯪ ꯅꯪꯒꯤꯗ꯭ꯔꯦ ꯅꯪꯒꯤꯅ ꯏꯕꯨꯡꯉꯣ ꯏꯁꯥ ꯂꯣꯡꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯑꯩꯅ ꯍꯥꯅꯤꯡꯗꯕꯁꯤꯗꯤ ꯃꯥꯅ ꯊꯕꯛ ꯁꯨꯔꯅꯤ ꯍꯥꯏꯕꯁꯤꯒꯤ ꯑꯋꯥꯕ ꯑꯃꯅꯤꯀꯣ ꯆꯥꯛ ꯊꯣꯡꯉꯅꯤ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯁꯤꯒꯤ ꯑꯋꯥꯕ ꯑꯃꯅꯤꯕ ꯑꯩꯗꯣ ꯍꯧꯖꯤꯛꯇꯣ ꯕꯦꯜꯇꯣ ꯐꯥꯖꯜꯂꯦ ꯕꯦꯜꯇꯣ ꯐꯥꯖꯜꯂꯒ ꯁꯣꯔꯁꯦ ꯈꯥꯡꯇꯛꯇꯒ ꯍꯣꯜꯂꯦ ꯕꯦꯜꯇꯣ ꯐꯥꯔꯒ ꯈꯪꯗꯦ ꯀꯩꯗ ꯅꯨꯡꯉꯥꯏꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯝꯇ ꯈꯪꯗꯦꯗ ꯕꯦꯜꯁꯦ ꯐꯥꯔꯒ ꯌꯥꯡꯈ꯭ꯔꯗ꯭ꯔꯒ ꯈꯜꯂꯦꯕ ꯑꯗꯣ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦ ꯑꯗꯨꯅꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯗꯥꯁꯤꯅ ꯍꯩꯗꯥꯛꯄꯨ ꯄꯤꯖꯕꯅꯦ ꯕꯦꯜꯠꯀꯤ ꯀꯩꯅꯣꯕꯨ ꯇꯧꯕꯅꯦ ꯑꯣꯐ ꯈꯨꯅꯥ ꯑꯃ ꯈꯥꯏꯅ ꯀꯥꯟꯅꯗꯦꯕꯣ ꯈ꯭ꯋꯥꯡꯁꯤꯅ ꯑꯁ ꯌꯥꯝ ꯋꯥꯑꯦ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯃꯤꯅ ꯈꯪꯉꯣꯏ ꯑꯅꯥꯕ ꯃꯤ ꯈꯛꯇꯅ ꯈꯪꯗꯣꯏꯅꯤꯀꯣ ꯈ꯭ꯋꯥꯡ ꯃꯌꯥꯝꯕꯨꯗꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯗꯥꯅꯀꯣ ꯉꯥꯆꯧꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯌꯥꯡ ꯅꯨꯄꯥ ꯑꯃꯅ ꯐꯥꯏꯅ ꯀꯧꯔꯛꯄꯗꯒꯤ ꯂꯧꯔꯛꯏꯅꯦꯕꯀꯣ ꯉꯥꯁꯤ ꯌꯦꯡꯉꯨꯁꯦ ꯉꯥ ꯇꯛꯀ ꯍꯤꯡꯉꯦꯕꯀꯣ ꯉꯥꯗ ꯑꯍꯤꯡꯕ ꯉꯥ ꯁꯤꯁꯦ ꯃꯌꯥ ꯀꯥꯔꯤꯗꯨ ꯑꯗꯨ ꯃꯌꯥ ꯀꯛ ꯇꯧꯔꯤꯗꯨ ꯃꯌꯥꯝ ꯎꯔꯕ ꯉꯥꯁꯦ ꯂꯣꯏ ꯍꯤꯡꯉꯤꯀꯣ ꯄꯨꯝꯅꯃꯛ ꯍꯤꯡꯉꯤ ꯑꯁꯤꯁꯤꯗꯤ ꯁꯤꯔ ꯃꯥꯜꯂꯦꯀꯣ ꯁꯤꯁꯨ ꯍꯤꯡꯉꯤ ꯁꯣꯏꯗꯒꯤꯁꯨ ꯍꯤꯡꯉꯤꯗ ꯃꯣ ꯐꯦꯡꯐꯦꯡꯒ ꯆꯣꯡꯉꯛꯏꯅꯦ 신다다 비네 ꯏꯁꯤꯡ ꯊꯥꯗꯕꯤꯌꯨꯅꯦ ꯁꯤ 뭐라고 다듬시라 이거 끝나가 ꯏꯁꯤꯡ ꯊꯥꯗꯕꯤꯌꯨꯅꯦ ꯍꯩ ꯕꯔꯥꯗ ꯂꯧꯈꯠꯂꯁꯤ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯈꯪꯉꯕ ꯑꯗꯨꯝ ꯁꯥ ꯉꯥꯁꯤꯒ ꯃꯥꯅꯅꯦ ꯅꯨꯡꯁꯤꯖꯕꯁꯤꯗꯤ
Sisi ramale. ꯑꯗꯣ ꯁꯤꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯄꯣꯠꯅꯤꯁꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯤ ꯆꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯩ ꯆꯥꯔ ꯍꯤꯡꯗꯣꯔꯤꯕꯦꯝꯃ Hawa charaga. ꯃꯁꯤꯒ ꯑꯩꯈꯣꯏꯗ ꯉꯥ ꯂꯩꯕ ꯐꯕ ꯁꯪꯁꯥꯔꯗ ꯗꯨꯅꯤꯌꯥꯗ ꯉꯥꯁꯤꯗ ꯆꯥꯔꯒ ꯍꯤꯡꯖꯅꯤꯡꯕ ꯂꯩꯖꯅꯤꯡꯕ ꯉꯥꯁꯦ ꯍꯦꯛ ꯐ꯭ꯔꯤꯖꯁꯦ ꯍꯥꯡꯗꯣꯛꯄꯗ ꯉꯥ ꯂꯩꯔꯝꯗ꯭ꯔꯕ ꯃꯥ ꯉꯥ ꯂꯩꯈ꯭ꯔꯅꯤ ꯖꯍꯥ ꯎꯄꯥꯏ ꯇꯧꯗꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯁꯣꯠꯄ꯭ꯔꯥ ꯍꯨꯕ꯭ꯔꯥ ꯕꯟꯗꯣꯛ ꯊꯝꯕ꯭ꯔꯥ ꯕꯟꯗꯥꯟ ꯊꯝꯕ꯭ꯔꯥ ꯃꯥ ꯉꯥ ꯆꯥꯗ ꯌꯥꯗꯦ ꯁꯦ ꯉꯥ ꯆꯥꯗ ꯌꯥꯗꯦ ꯁꯦ ꯉꯥ ꯆꯥꯗ ꯌꯥꯗꯦ ꯁꯦ ꯆꯦꯟꯗꯅ ꯁꯦ ꯂꯧꯔꯤꯃꯤꯁꯦ ꯉꯥ ꯐꯥꯕ ꯅꯤꯄꯥꯗꯨꯅ ꯀꯧꯔꯛꯄꯗꯨꯒ ꯃꯥ ꯈꯪꯉꯦꯕ ꯉꯥꯒꯤꯅꯦ ꯍꯥꯏꯅ ꯍꯨꯝꯗꯅ ꯆꯠꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯍꯨꯝꯗꯅ ꯄꯨꯈꯝꯁꯤꯃ ꯇꯧꯔꯒ ꯄꯨꯔꯁꯦ ꯁꯤ ꯄꯨꯔꯒ ꯂꯥꯛꯑꯦꯁꯦ ꯀꯔꯤꯅꯣꯅꯦ ꯉꯥꯅꯦ ꯁꯦ ꯉꯥ ꯆꯥꯕꯗ ꯀꯩꯅꯣꯝ ꯇꯧꯏꯁꯦ ꯉꯥ ꯆꯥꯕꯗ ꯔꯥꯏꯀꯣꯁ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯁꯤꯒꯅꯦ ꯖꯥ ꯅꯨꯡ ꯁꯣꯟꯖꯜꯂꯛꯄꯁꯤꯒꯅꯦ ꯑꯁꯤꯒꯨꯝꯕ ꯑꯐꯨꯠ ꯑꯔꯥꯛ ꯀꯩꯀꯥꯡꯁꯦ ꯆꯥꯕꯅ ꯐꯩꯕ ꯑꯐꯨꯠ ꯑꯔꯥꯛ ꯑꯗꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯐꯨꯠ ꯑꯔꯥꯛ ꯑꯁꯤ ꯃꯔꯨ ꯃꯔꯥꯡ ꯉꯥꯛꯇꯅꯤ ꯀꯔꯤ ꯑꯐꯨꯠ ꯑꯔꯥꯛ ꯃꯔꯨꯗꯨ ꯆꯥꯔ ꯃꯇꯨꯡꯗ ꯆꯥꯗꯣꯏꯅꯦ ꯑꯗꯣ ꯁꯨꯝ ꯃꯤꯠ ꯅꯥꯒ ꯐꯠꯆꯜꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯔꯧꯗꯒꯤ ꯍꯦꯟꯕ ꯀꯔꯤꯝ ꯄꯥꯝꯗꯦ ꯔꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ Yes, you are right. ꯑꯗꯣ ꯁꯦ ꯉꯥꯒꯁꯦ ꯀꯤꯂꯣꯗꯅꯦ ꯁꯤ ꯀꯩ ꯉꯥꯅꯣ ꯗꯥ ꯉꯥꯆꯧꯔꯣ ꯉꯥꯆꯧꯅꯤ ꯑꯁꯤ ꯉꯥꯆꯧꯗꯩꯗꯤ ꯑꯃ ꯀꯩ ꯉꯥꯅꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯁꯤꯅ ꯂꯔꯤꯌꯥ ꯑꯗꯣ ꯉꯥ ꯃꯃꯤꯡ ꯍꯥꯏꯕꯗꯣ ꯂꯔꯤꯌꯥ ꯃꯦꯔꯥ ꯂꯥꯡꯕꯟꯒꯤꯅꯦ ꯕꯁꯥꯂꯔꯤꯌꯥ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯅꯅꯦ ꯍꯥꯏꯅꯔꯝꯃꯤꯃꯤ ꯑꯩꯈꯣꯏ ꯑꯥꯗꯁꯨꯅꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯕꯣꯔꯥꯗ ꯁꯨꯝꯕ ꯉꯥꯁꯦ ꯑꯩꯈꯣꯏ ꯄꯨꯒ ꯇꯨꯔꯦꯟꯗꯗꯤ ꯌꯥꯝ ꯐꯥꯗꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯩꯈꯣꯏ ꯌꯣꯟꯕ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒꯅꯦ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯂꯩꯌꯦꯕ ꯈꯪꯉꯕ ꯃꯦꯔꯥ ꯂꯥꯡꯕꯟꯒꯤ ꯁꯤ ꯆꯥꯕꯁꯨ ꯐꯩꯗꯒꯤꯗꯤꯅꯦ ꯃꯦꯔꯥꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯅ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯤꯁꯤꯅꯅꯦ ꯕꯥꯖꯤꯗꯨꯅ ꯉꯥ ꯇꯒ ꯇꯦꯛꯄ ꯕꯣꯔꯥ ꯀꯩꯀꯥ ꯉꯥ ꯕꯣꯔꯥ ꯀꯩꯀꯥ ꯍꯥꯏꯅ ꯍꯥꯏꯖꯔꯝꯕꯗꯣ ꯑꯁꯤ ꯌꯦꯡꯉꯨꯅꯦꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯉꯥꯁꯦ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛ ꯂꯥꯛꯄꯗꯗꯤ ꯍꯟꯗꯛ ꯐꯖꯅ ꯄꯤꯖꯈ꯭ꯔꯦꯀꯣ ꯏꯅꯦꯝꯕꯣꯛꯇꯣ ꯃꯥ ꯃꯅꯤꯄꯨꯔꯗ ꯆꯥ ꯐꯪꯗꯦꯗꯅꯀꯣ ꯁꯤ ꯉꯥꯁꯦ ꯑꯗꯣ ꯃꯥ ꯍꯟꯗꯛ ꯂꯥꯛꯄꯗ ꯂꯧꯔꯒ ꯂꯩꯔꯒ ꯄꯤꯖꯒꯦꯕꯀꯣ ꯑꯁꯤ ꯉꯥꯁꯦ ꯇꯁꯦꯡꯅ ꯃꯥꯔꯀꯦꯠꯇ ꯀꯌꯥ ꯑꯣꯏꯅꯤ ꯈꯪꯕ꯭ꯔꯥ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯄꯨꯔꯛꯏꯁꯦ ꯃꯥꯔꯀꯦꯠꯇ ꯑꯣꯏꯗꯤꯅꯦ ꯂꯨꯄꯥ 500ꯗꯒꯤ ꯇꯥꯔꯔꯣꯏꯁꯦ ꯀꯔꯤ ꯀꯤꯂꯣ ꯇꯪꯈꯥꯏ ꯑꯃ ꯌꯧꯔꯅꯤ ꯍꯧꯖꯤꯛ ꯀꯤꯂꯣ ꯖꯥꯝꯕ꯭ꯔꯥ ꯑꯗꯨꯁꯨ ꯑꯩꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯗ ꯎꯠꯈꯤꯕꯅꯦꯕꯀꯣ ꯑꯁꯤ ꯉꯥꯁꯤꯗ ꯂꯨꯄꯥ 400 ꯌꯧꯔꯦꯕ ꯀꯤꯂꯣꯗ ꯑꯁꯤ ꯑꯂꯤꯛꯄꯤꯗ ꯂꯨꯄꯥ ꯁꯤ ꯉꯥꯁꯤꯒꯤꯗ ꯕꯖꯥꯔꯗ ꯂꯨꯄꯥ 100ꯗꯤ ꯍꯥꯏꯔꯅꯦ ꯍꯧꯖꯤꯛ ꯑꯗꯣ ꯃꯆꯥꯗꯤ ꯍꯥꯎꯇꯦ ꯉꯥꯆꯧꯁꯤꯗ ꯃꯆꯥ ꯍꯥꯎꯗꯧꯔ ꯃꯁꯂꯥ ꯈꯔꯉꯥꯆꯧꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯌꯥꯝ ꯄꯥꯝꯃꯦꯕ ꯁꯤ ꯉꯥꯁꯦ ꯁꯤ ꯑꯅꯤꯁꯤꯃ ꯏꯄꯥꯏꯕ ꯇꯜꯂꯦ ꯁꯤ ꯑꯅꯤꯁꯤꯃ ꯁꯣꯏꯔꯔꯣꯏ ꯍꯥꯎꯗꯣꯔꯝꯃꯤ ꯁꯤ ꯀꯃꯥꯏꯅ ꯆꯥꯅꯤ ꯍꯥꯏꯕꯗꯀꯣ ꯁꯤ ꯍꯥꯏꯐꯦꯠꯇꯪ ꯃꯆꯤ ꯃꯅꯥ ꯂꯧꯊꯣꯛꯑꯅꯤꯅ ꯈꯔꯅꯤꯅꯀꯣ ꯇꯥꯎꯔꯒꯅꯦ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯕ ꯃꯑꯣꯡꯗꯀꯣ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝꯀ ꯂꯥꯎꯔꯒ ꯆꯥꯕꯗꯣ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯁꯤꯗ ꯍꯥꯏꯐꯦꯠ ꯇꯥꯎꯔꯒ ꯄꯥꯟꯒꯨꯝꯕꯒ ꯄꯥꯟ ꯏꯔꯣꯜꯂꯒꯔ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯅ ꯃꯁꯂꯥꯒ ꯇꯧꯔꯒ ꯑꯗꯨ ꯂꯧꯔ ꯇꯥꯈꯠꯂꯣꯗꯅ ꯀꯩꯗꯧꯗꯣꯔꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯅꯤꯄꯥꯁꯤꯒ ꯁꯥꯎꯅꯤꯡꯉꯤꯁꯤꯅ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀꯧꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯆꯥꯒꯦ ꯇꯣꯛꯄꯒ ꯈꯨꯠ ꯊꯥꯡꯗꯣꯛꯇꯅ ꯈꯨꯠꯁꯦ ꯇꯩꯊꯣꯛꯀꯦ ꯊꯣꯛꯄꯗꯅꯦ ꯃꯥ ꯀꯧꯔꯛꯏꯁꯦ ꯑꯗꯣ ꯐꯔꯦ ꯀꯩꯅꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯄꯥꯂꯨꯀꯥꯕꯤ ꯏꯔꯣꯝꯕ ꯆꯥꯅꯤꯡꯕꯅꯤꯗ ꯅꯪꯅ ꯉꯥ ꯂꯩꯔ ꯏꯔꯣꯝꯕ ꯑꯃꯨꯛ ꯆꯥ ꯐꯪꯗꯦ ꯁꯥꯎꯅꯤꯡꯖꯜꯂꯦ ꯑꯩ ꯄꯥꯂꯨꯀꯥꯕꯤ ꯏꯔꯣꯜꯂꯨꯁꯨ ꯇꯥꯎꯔ ꯆꯥꯅꯤ ꯀꯩꯅꯣ ꯗꯣꯟ ꯋꯥꯔꯤ ꯑꯩꯗꯤ ꯄꯥꯝꯃꯨꯏ ꯈꯪꯉꯕ ꯄꯥꯂꯨꯀꯥ ꯏꯔꯣꯜꯂꯒ ꯁꯨꯃꯥꯏꯅ ꯉꯥ ꯆꯥꯊꯣꯛꯄ ꯄꯥꯝꯃꯨꯏ ꯍꯩꯖꯥꯡ ꯆꯔꯥ ꯑꯃ ꯆꯥꯕꯅ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯩꯖꯥꯡ ꯆꯔꯥ ꯑꯃꯒꯤ ꯃꯃꯜꯁꯦ ꯆꯥꯝꯈ꯭ꯔꯕ ꯃꯃꯜꯅꯤ ꯑꯗꯨꯅ ꯑꯩ ꯄꯥꯝꯃꯨꯏꯕ ꯆꯥꯊꯣꯛꯄꯗꯣ ꯈꯪꯉꯦꯗꯅ ꯑꯗꯣ ꯍꯌꯦꯡ ꯑꯁꯤ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯑꯩ ꯍꯛꯆꯥꯡꯕꯨꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯎꯔꯨꯕꯗꯒꯤ ꯅꯣꯡꯉꯥꯟꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯅꯤꯅꯦ ꯅꯪ ꯕꯥꯔꯣꯒꯤ ꯆꯥꯛ ꯆꯥꯅꯤꯡꯕ ꯂꯣꯏꯔꯝꯃꯅꯤ ꯑꯩ ꯃꯤꯅꯕꯨ ꯇꯥꯔꯒ ꯑꯗꯨ ꯌꯥꯝ ꯐꯖꯗꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯎꯕ ꯈꯣꯠꯄ ꯌꯥꯝ ꯑꯩꯗꯤ ꯉꯥꯗ ꯌꯥꯝ ꯆꯣꯞꯆꯕꯒꯨꯝꯕ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯆꯥꯕꯗ ꯆꯣꯞꯄ ꯌꯥꯏ ꯉꯥ ꯀꯩꯅꯣ ꯆꯤꯟꯊꯤꯔꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯅꯦ ꯑꯩꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯁꯥꯅꯁꯤ ꯃꯤꯉꯣꯟꯗ ꯃꯤꯒꯤ ꯃꯔꯜ ꯍꯨꯔꯥꯜꯂꯨꯕꯁꯤ ꯏꯁꯥꯅ ꯄꯩꯁꯥꯅ ꯂꯩ ꯆꯥꯖꯔꯤꯃꯤ ꯁꯤ ꯇꯧꯔꯒ ꯆꯥꯕꯗ ꯆꯣꯞꯇꯗꯤ ꯅꯨꯄꯤꯗ ꯆꯣꯞꯀꯗ꯭ꯔꯣ ꯑꯗꯨꯅ ꯆꯥꯔꯒ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯁꯤ ꯇꯧꯔꯤꯁꯦ ꯁꯤ ꯍꯧꯖꯤꯛ ꯊꯥꯗꯕꯤꯔꯨꯔꯗꯤ ꯆꯦꯟꯒꯤꯅꯦꯕꯁꯦ ꯑꯁꯦꯡꯕ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯎꯖꯒꯗꯕ ꯋꯥꯆꯔꯤ ꯊꯥꯗꯕꯤꯔꯨꯔꯁꯤꯔ ꯕꯣꯔꯥꯛꯇ ꯙꯔꯃ ꯑꯃ ꯑꯣꯏꯅꯤꯡꯗ꯭ꯔꯥ ꯊꯥꯗꯕꯤꯔꯨꯔꯁꯤꯔ ꯑꯗꯣ ꯊꯥꯕꯨꯗꯤ ꯊꯥꯗꯔꯨꯔꯒ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯣꯏꯗꯣꯔꯤꯕꯅ ꯑꯩ ꯅꯣꯡꯃ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯋꯥꯈꯜꯁꯤꯒꯀꯣ ꯉꯁꯥꯏ ꯉꯥꯆꯧꯗꯣ ꯍꯥꯏꯅꯀꯣ
ꯁꯨꯝ ꯂꯩꯗꯅ ꯑꯩꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯗꯤꯄ꯭ꯔꯦꯁꯟ ꯃꯆꯥ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯉꯥꯆꯧ ꯅꯪꯅ ꯂꯥꯏꯕ ꯐꯠꯇꯦꯕꯣ ꯃꯤ ꯐꯠꯇꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯉꯛꯇꯅ ꯅꯪ ꯊꯥꯗꯕꯤꯗ꯭ꯔꯦꯗꯣ ꯆꯨꯝꯅꯁꯨ ꯆꯨꯝꯃꯦ ꯍꯥꯏ ꯅꯪꯁꯦ ꯃꯤ ꯐꯠꯇꯦ ꯍꯥꯏ ꯆꯨꯝꯃꯦ ꯍꯥꯏ ꯑꯩ ꯃꯤ ꯐꯠꯇꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯃꯤ ꯐꯠꯇꯦꯅ ꯍꯥꯏꯕ ꯆꯨꯝꯅ ꯇꯤꯛ ꯇꯤꯛ ꯍꯥꯏꯔ ꯇꯥꯍꯧꯗ꯭ꯔꯣ ꯆꯨꯝꯁꯦ ꯃꯤꯔꯣꯟ ꯈꯪꯕ꯭ꯔꯥ ꯈꯪꯕꯅꯤ ꯑꯗꯨ ꯈꯪꯉꯥꯏ ꯅꯣꯏ ꯂꯝꯖꯥ ꯁꯔꯥ ꯉꯥꯛꯇꯔꯥ ꯑꯩ ꯈꯣꯡꯉꯛꯇꯦ ꯅꯠꯇꯦ ꯑꯩ ꯃꯤ ꯅꯠꯇꯕ ꯅꯨꯡꯉꯣꯡꯉꯛꯇ꯭ꯔꯤꯃꯤ ꯅꯣꯏ ꯅꯃꯩ ꯂꯣꯏ ꯀꯠꯊꯠꯂꯨꯔꯥ ꯀꯤꯈ꯭ꯔꯦ ꯈꯣꯡꯉꯔꯣꯏ ꯍꯧꯖꯤꯛ ꯍꯟꯗꯛꯃꯨꯛꯀ ꯇꯤꯛ 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 ꯍꯥꯏꯔꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯖꯥꯝꯗꯣꯔꯤꯃꯤ ꯅꯃꯩꯗꯣ ꯅꯪ ꯃꯤ ꯐꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦꯗ ꯑꯩ ꯃꯤ ꯐꯠꯇ꯭ꯔꯥ ꯀꯤꯔꯦ ꯅꯪ ꯃꯃꯩ ꯀꯠꯊꯛꯀꯅꯤ ꯍꯥꯏꯔꯒ ꯃꯤ ꯀꯤꯔꯦꯗꯅ ꯆꯨꯝꯕꯅ ꯃꯥ ꯑꯅꯨ ꯃꯤ ꯐꯠꯇꯕ ꯅꯨꯄꯤꯔꯥ ꯑꯗꯣ ꯍꯨꯝꯃꯧ ꯌꯥꯕ ꯑꯩꯈꯣꯏꯗꯤ ꯐꯕ ꯃꯤꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯑꯐꯕꯤꯅꯤ ꯀꯩꯅꯣ ꯕꯨꯡ ꯄꯥꯕ꯭ꯔꯥ ꯐꯠꯇꯦ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯗ ꯍꯧꯖꯤꯛꯃꯨꯛ ꯍꯪꯉꯨꯔꯅꯨ ꯃꯃꯩ ꯀꯠꯊꯛꯀꯅꯤ ꯍꯥꯏꯗꯨꯒ ꯆꯨꯝꯕꯅ ꯑꯃ ꯀꯤꯈ꯭ꯔꯦ ꯃꯤ ꯐꯠꯇꯕ ꯆꯠꯂꯣꯅꯦ ꯊꯝꯃꯨꯔꯣꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂ ꯑꯃꯨꯛ ꯊꯥꯗꯔ ꯆꯥꯒꯦꯔ ꯆꯥꯔꯣꯗ ꯍꯤꯡꯅ ꯀꯩꯅꯣꯗ ꯅꯪ ꯇꯧꯔꯤꯁꯦ ꯈꯔ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕꯤ ꯊꯥꯗꯔꯁꯤꯔ ꯁꯤ ꯊꯥꯗꯔꯨ ꯏꯁ ꯅꯨꯡꯉꯥꯏꯕꯤꯗꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯏꯪ ꯇꯦꯡ ꯂꯥꯎꯕꯗ ꯂꯩꯔꯨꯗꯣꯔꯦ ꯆꯠ ꯕꯥꯏ ꯕꯥꯏ ꯑꯌꯨꯝꯁ ꯉꯥꯆꯧ ꯅꯪꯒꯤ ꯃꯤꯡ ꯂꯩꯗꯤ ꯉꯥꯆꯧ ꯂꯤꯌꯥ ꯅꯪꯒꯤ ꯃꯤꯡ ꯂꯩꯗꯤ ꯕꯁꯥ ꯅꯪꯒꯤ ꯃꯤꯡ ꯂꯩꯗꯤ ꯕꯁꯥ ꯀꯧꯏ ꯑꯌꯨꯝꯁ 이추 뭐야 아들은 자기 듣기 못 보는 이거 하나보다 들어오잖아 말좀 이추 마사는 게 민리디 마사리 토라기도 올라 라리아는 게 민리디 라리아이 토라기 가져오는 게 민리디 가져오는 토라기 같이 가져 조에 민리는 토라기 고 라리아는 게 민리디 라리아 TV에는 토라기 라리아 TV 마사는 게 민디 마차카는 가져오는 게 민디 조에 토라기 고 라리아는 게 민디 라리아 TV에는 토라기 고 마샤는 게 민디 마사카는 토라기 고 Ada dua lagi rasa kan? Aja nih. Bisa tadi macam. Aja. Mama. Ayo. Okay.